पाउजेदी युम्फम ओइबा मरोइबा पाउ खरा अपडेट तौजरी असम की PWD अमदी हेल्थ मिनिस्टर हेमंता बिस्वा शर्मा लाक्तुना लिलोंग अमदी वांगोइदा भोट खोंखरे ngasi ga tharaga numit mangadi da ngairaba manipur bidhan sabha gi kendra mari gi maraki mikhal gi damba vote khomba gi thabak haujik ayobi thak ta kangkhan aragle thasi gi tarit ta manipur bidhan sabha gi kendra mari da bangtok kadoriba maraki mikhal asida neda gi convener su oriba assam gi PWD amade health and family welfare minister Dr. Hemanta Biswa Sarma numit nini gi khongjat ngasi imphal da laktuna lilong kendra amade Wanggoi kendra ani da vote khomba da saruk yakhre ngasi mahak na imphal da thonglaba matung da lilong kendra gi independent merep oiriba MD Abdul Nasir gi mikhal ka mari lainana pangthokpa rally da wangang khe tungda Wanggoi kendra gi BJP gi merep oiriba o lukhoi gi political rally da wangang khe nakala marom da November 3 ta pangthok ka dorba maraki mikhal asida haujik thengnariba COVID-19 gi lachat asigi matuk inna hanna chana ramba potha dana ramba gi matam tangai fadana phiba masina sangdorba yabagi lai haina chief electoral officer Manipur PK singhara phangdokhre atop pau amadana Rajasthan state na COVID-19 dagi ngakthok na ba bill pass toba ahanba state oire Rajasthan ki state assembly na malem gi mafam ka da sandurok liba COVID-19 bung ngakthok na ba ngarang Rajasthan epidemic amendment bill 2020 voice vote ta pass tawduna laina asigi mayukta bill pass toba leba kasigi ahanba state oigre bill asigi matuk ina mi amana myam tin ba mafam natragana public amasong private ki gari chatpada sungtoi chodena marks upagi darkar oire bill asida Rajasthan epidemic eki makada section mari gi manung channa anoba close amaso hapsin duna mi amana mahaki naton amasung machin face masks ka loinana khomdrabadi mirakta thorakpagi athingba thamgre state asigi CM Asok Gelhot na haikibada COVID-19 dagi ngakthokna ba amata ngaira ba vaccine di face mask sihinabani haina phongthoke doctor nurse amadi paramedical staff singna CIC nambol ge office mamangda wakan mi phamgre oinam mayai lekai degi patient ama mioi mari ka ngarang ahing longyai da lakminaraga doctor amadi nursing na layeng chathringe da makoina apamba maung da layeng BP olu aibani sing banam tuna makoi gi apamba sing tahunna ba khona ki ba thodok sing janing da ba phongdok tuna CIC nambol gi mamang da hospital asida puba doctor nurse amadi paramedical staff sing na wakan mi pampang thokre wakan mi pam aduda health worker aihoibo aki akang yautana thabak tawhan view doctor amadi nursing ki han khangan ba yaning de we strongly condemn last night incident on duty that labor staff sing the intimidation amadi threaten to yaning di aina thaba slogan iba prekat kyasu paikhe wakan mifam adu da CIC asigi MO in charge Dr. L Kuber MO Dr. S Victor Dev nursing amadi paramedical staff sing su saruk yake Dr. S Victor Dev na hai hospital da laklaga patient party na kihan khangan ba matam len ba man bok wangang sangang ke angang ba ngarang ki thawthok na ahan banate asumna tawraga miyam ki seba tawriba doctor amadi nursing bo kihan khangan bat namduna makoi gi apam patawi gano haike nakala maromda saitu kendra gi INC ki Mirepna Kholep village ki chef amasung imung manung ki Mioising Furmle Mersi hauki November 3 assembly constituency mari da bangthoka doriba by election asigi manung channa 51 saitu kendra da Indian National Congress ki Mirep oina songthok liba doctor Lanmin thang haukip na ngarang ahing kangkokpi district ki Kholep village ki chef jauna imung manu ki Mioising Phubadagi Asok-apan Nangkhre haire wafam asing asi Kholep village ki chef ki masanopi Mersi auke ki mayung da pangthuki ba pawmi singa unaba amada mahakna phongdoki bane Mersi na phongdoki ba da karang numidang saitu kendra da cherak ki mikhal asigi INC ki Mirep oiba Dr. Lanmin thang auke na mahaki security escort amadi worker singa mahaki mapa village Kholep village chief oiba khaithang outket ki jumda khangau laki aduga Dr. Lanmin thang outket na village khaithang outket amadi Mersi masabak yauna imung manung ki mioi kaya karigumba maram amata aidana phuba saibagi thabak chatharake makoina phuba saibagi thabak chathariba asi andak pangtok kadurba chairaki mikhal asiga mari lainanani aire imung manung ki Mioising asi Furmle matungda makoi mafam adu thadoktuna khulai thuna chatke loinana imung manung ki potchai chaukrina chingba kharasu akai atoi thokalamke aire ngarang numidang ning thauki imung da phuba chaibagi thodok aduda namauba video footage amajo permission da phangan ke haujik phawda sarkar gi mari lainaba authority na maram chadana village chief amasung imung manu gi Mioising Furmle ba Dr. Lanmin thang auke ki mathakta karigumba action amata lokotpa laitre aire settlement office da COVID-19 na positive oiba Yaorabasu Cheksin thouranggi thabak Loukhattabadagi Mipainare
Manipur Sarkar ki loisang singi manung da khwaidagi hena mi sangba office ama oiriba lamfelda leiriba settlement department asigi deputy settlement officer oina thoburiba mioi asi COVID-19 na positive oire adubo office asida Manipur Sarkar ki maikaidagi hojik phawba section thouranggi thbk amata paikhatana leiba asida jamna chauna mi paiba poknare aire pausi asida office asigi karmajiri kharana phongtorokpagi matung innadi deputy settlement officer oiriba mioi asi haukiba thangchana mitta COVID-19 na positive oire aina confirm tawke masigi matungda masagi memdo home isolation tawduna leikre adubo officer asina phamliba ka amadi office asigi akoiba mafam sida hojik phawba medical department gi maikaidagi karigumba makal amatagi sanitization tawbagi thabak chathadana leire aire pawasina ahai oiriba phibam asida central settlement office asigi karmachari sing chu mi baiba pokle masigi matakta office asiga mari leinaba thabak thorum kya gidamakta mioi kya leptana lakpa maramda lachat ase mathang santorakadra aibagi mi paiba phawre maramaduna athuba matamda mari leinaba authority gi miheng changduna sanitization tawbaga loinana lokhatpam thokpa section thouranggi thabak lokhatpio aire atopa paw amadana MLA location jum chaba yaukhiba jumbu thoi COVID-19 positive oibadagi MLA yauna jum chaba yaurambasing test tawgadawre Kundrakpam kendra gi manung channa kundrakpam awang lekai de leiriba mama mapa animak leikidraba masin manau mangagi ahal uiduna leibata natana khonggi sarukta chokibadagi hojik hawgat kakhat pangamdana phibam chatana phamungda yata duna leiriba usam thoi COVID-19 positive oibadagi mahaki jum chabada sinmi oina ayuk nongtin thawak suba yaukhiba kundrakpam kendra gi MLA location jauna jum chabada yaukhiba Mioising COVID-19 test tawgadawre pausi asina phangba paugi matung inadi oithangba khonggi saruk soktuna phibam chadana leiriba thoi ngasi Jenims hospital da check up numit takhe ngasi ayuk pung 10:30 taba matamda Jenims hospital da satuna check up tawdringe ki mamangda COVID-19 test tawda positive oire haiba confirm tawkhibane masigi matung da mahak masamak Jenims hospital gi covid ward ta thamduna ana laing bagi thabak chathaba aukhre pawasina hai ngasi positive oire haiba Kangbadagi mahaka ayuk nongtil khaidana loina duna jum chabagi thabak mapung oiba thawdang logduna yaukhiba kundrakpam kendragi MLA hayeng covid test tawgadawre MLA da natana jum chabada yaukhiba lekai gi puksal charoba Mioising amade jum sanabagi damakta sel gi tengpang piramba kundrakpam kendragi manungda leiriba gram panchayat ki pradhan amade atai Mioising ju hayeng MLA location na chinduna kundrakpam awang lekai da covid test tawgadawre aire ningsing bajapadi COVID-19 positive oiraba thoi mama mapa animak leikidraba matungda mahakso makhong thina sokpadagi phamungdagi hendokpa ngamdana leibane leinaba jum leitabagi awaba mayukna duna leikhe imung asi awaba phibam ubadagi kundrakpam kendragi MLA location asoba thotang logduna maki leinaba jum ama sabagi thabak handak paikhalakibane masida MLA masasu senmi oina thabak suba yauduna lakhe maduna jum chabada yaukhiba Mioising COVID-19 test tawpham thokpadagi ayeng tawgadawribane aire Mioi tarit positive oikiba kwatha khunhogi maphamsing khunjasingna hida kapthokre ningthau lilabanta Tengnopal district ki manung channa Indo Myanmar border nakna khundariba kwatha khunhogda mioi tarit amasung kwatha khunjawda mioi ama COVID-19 na positive oikhe adubo positive oiraba matungda khul asi containment zone laukthokduna laukhatpam thokpa thabak laukhatpite loinana khulgi nahasingna moregi dagi hidak lawraga khul akoiba hida kapthokpagi thabak chathagi aina khul asigi ningthau oiriba laisram lilabantana pausi asiga wari sanaba matamda phongdokhe mioi kontraga nipan bok leiba khul asida mioi taret positive oiba asida haujuk phawda mioi manga ana layeng chatharaba matungda negative oiduna jumda leire haujuk mioi ani moreda angliba covid care center da leire makhoi asibo athuba matamda negative oiduna mayumda halaklagani aibagi thajaba leire aihe maragasida Kabul University da Nongmei da Kappada Taragamapan Sire kunithoi Henna Asok-apan Nangkhre Afghanistan da thokpa hingsa ki thodok amada Nongmei paiba nupa amana Kabul University da Nongmei maru kaya kapsinduna satra jauna taragamapan hatkre amade atopa kunithoina sathina sokhre Afghan ki security force na Nongmei paiba nupa adu hatkre Interior Ministry spokesperson Tariq Aryan na phongdokibada thodokasi Iranian book fair lahdokna bagidamakta campus aduda government ki official singna thonglamdai da thokibane aroibada content sing asigi maroiba pawkhara asiba pawdam jariba Manipur local news YouTube channel amadi Facebook page asidagi yengbiri popnam pothaga chari loinana channel asina dom da kanarabadi subscribe like and share tawba kawi gnu pnam po amuka na thaga chari